Pausada yumpum uiba maru uiba pau khara update tawjere. Manipur Reject Modi haina social media war chtthaduna chaihankhre. Manipur ngasi India ki Prime Minister Narendra Modi laklamba asiga mari leinana BJP sinda khak phaba miyam thajaba hatpa party amane Modi lakpagi kanaba leite haiduna INC Manipur haina hangba Twitter account na mahut chinduna all India ki oina Manipur Reject Modi haiva hashtag sindaduna social media da chaihankhre amri Twitter ge trending ki top list da kunmari subada laikre aire hiram mase gamari laitana Manipur Protest Congress Committee social media department ki chairman Malum Khomba salamga permission khunaba mifam hamada mahangna hai Narendra Modi na mamangda laklambada miyamda thabak oina pangthokani haramba wafum ke ngasi phawba thabak paikhatana leire phibam asida Modi na Manipur da lakpai kanaba du leite khanduna INC Manipur haina hangliba Twitter account asidagi Manipur Reject Modi haina social media da BJP janing dabasina hashtag tawbina na all India ki thakta paujal pike madudagi MPCC ki president Amera from blocken CWC ki member gaikangam amade saknara pamniu ki yawro all India ki oina BJP bo janing dabasina hashtag tawduna BJP yaning daba phongdona rakhe masina maram oidana BJP janing dabasina social media da Manipur welcome Modi hana saikhairamba adudagi Manipur Reject Modi haba hashtag asni hangalaktuna Twitter ge trending top list da kunmari subada laiba ngamkhibani haire Malem Kumbana Makatana Fongdorok pada ngasi BJP janing daba miyosina sinna khiba Manipur Reject Modi haba hashtag adugaloina BJP na tawgani haramba thabak kya tawrakadaba amade miyamna pena dabagi matang da social media da thamke Madogi manung da Prime Minister amasung Manipur da BJP lengak lakpada ki Manipur miyam pamirai bire Mekhal ki matam yaruk pada lengak paying banang ngauri masina election campaign hawdok laga oidaba mayam ajindra miyam pangthan gadore BJP lengak na thamkiba wasak sing amatasu mapung phana pangthokte amde miyamna waraklaba matamda yaithoktuna lei miyamna waraklaba matamda laithoktuna lei BJP government wasak kiba ban blockade thingani haibado aremba amade kanadabo wafam oire Manipur dagi militant singi irang Laksan gani haikipa arem batare Modi ki double engine pali harba government lising ani taraga taret amadi lising ani kuni toida jutchingbo thabak pi baki mawong jutchingbo mafung fana mentally disorder ohelle miyam na form double program kya hawdoktuna lairaba myoi kya bo awa ana nanghalle Manipur pumbada electric pungkun mari fangalle ajenduna miyam da minam laga mai pungkun mari fangan bangamre senjau kya khongkotuna leire haike Hashtag aduga loina miyam da wang wena Modi na free the CNP arbasi Prime Minister care fund kadai da sinabage petrol diesel amati cooking gas tagi lokatpa asoba tax kari da sinari bage oil palm tawbana deforestation ecological imbalance habitat destruction amadi climate change tawkani miyam awaba tagani habisi khangdabra haiba wang sing chu hangnake phibam masana BJP lengak asi janing da bamiyo kya laire haibadu tagle BJP lengak amuk handa halak pangamlaroi aibadu siang ulle miyamna asigumba masagi da kanba miyamna oidaba miyamdu oidaba wafum santuktun lengak kanana honariba party asi marupangna mudatpada mating pangbiu aina fongdorake atopa pau amadana sakwa thorangi thadarakba chenpham seng pradhan lana sindare DMDOT Imphal East District ki Tulihil Gram Panchayat ki manung chanba Ward number 7 Tulihil Tapok Piki sakwa thorang ki damak lengana thadarak pasing GP asik pradhan MD Abdul Khalid na mafung fana faikatre aina dam makhuk development organization Tulihil DMDOT ki general secretary ke A Sabir Ahmad na Manipur ge minister and Biren amadi mari lenaba authority sing pungning sing silagle DMDOT ke office da ngasi pangthokpa pawgi mifam amada general secretary KS Sabir Ahmad hai kumja lising ani taragamapan lising ani kunmathoi ki MG Narega State Finance amari taramanga suba finance ki makada Ward number 7 Tulhian Topokpi ki chokwa thorang ki damakta thadarpa sanpham jing GP asigi pradhana lana sinadun laire Laikai miyam amadi club ki thaumisina pradhan masada kyarak hana chokwa thorang sing adubo mafung phana tawbina ba ajarbasu ngasi phawa positive response amada tawbirak tabasi laibak thibane State Finance Commission amadi taramanga suba Finance Commission lisingani kunmathoi ki makada turihel topokpi ki community hall ki damakta lupa laktara lising kuntragani pan champan kun sanction tawgrabasu ngasi phawa thabagoi no anthokidre harba community hall sagani aduna turel mapal gambi manakta kom tawthoklaga matam sangna thamke aduba kom sing adu laikrak salakpadagi laikai miyamna nunglangba phawrakpadagi ngarang miyamna kom sing adu phumjinkhre aduba amadana MG Narega ki makada road expansion kam Singling at Topokpi Maning Lambi Semnadaba material amadi
worker charge punna lupa lakh Mafan yenbagi senfam kaithokraga workplace taruki manungda amada nungkhara tharaga photo lauraba tungda lepkhre loinana cover stand da upambi samri thagadabada khara khakta tharaga photo namlaga loisinkhre tharamliba upambi sing adusu fansing tawbidaba amade senabidabadagi sasana chathokhibadagi amata leitre matam asi na sakhatharangi damakta thatharakwa senfam sing aranba mongda photo namlaga loisinbagi thabak asina Manipur lenga kibari leina basingna mieng changbiu anasu sabena makhatana phongdorakhe UP की मफम खरद अकन ब नो लेन चाउना नोगले मयोग नरब याय IMD अनोब सही की अहन ब जनवरी था असि अहन ब सयोल द उत्तर प्रदेश द मय ओबदगी खरा हेन कन ब नोंग तारगलब याय मासिगलोन लेन जाउब अकन ब नोगले नोंग सेसु अहेंग जनवरी मंगा दगी सेलब याय हाइना इंडिया मेट्रोलॉजिकल डिपार्टमेंट IMD न सेक्शन वरोल पिरकरे हायंग दगी सुरक प यारिब नोंग असि जनवरी 3 दगी का हेन कन अमुसुक पाक्सन सुरगलब याय हाइनासु IMD न वार्निंग तौरी ngasi nungdang atheng badagi horaga lakiba sagol sinamit phabuki manungda Uttar Pradesh ke togan ba area sing da park san untagani aduga mayai oiba changdagi akan ba changda nong tagani aige state asiki Himalayan region ki nongsuk thangba paringda nong ka hena tabaga loinana unsu akan ba mongda nong tagani aire haying jum chagai sanamit tagi di UP da khangaudan ising nongsuk ki film da ahong ba laktana miyam gi mahausa gi punsi da chawna bai saitheng piraba yari Lebak asigi weather department aduna UP ki tongan ba district tara henbada license jamna kungna thagani aipa wafum phongdoki bagaloinana orange alert su tauge Pavanchan area da dinga sin bidang dagi hauna license jamna kungna thaba hokre nongsu khara taba hokre IMD ki statement matungina nongsu thangpa UP rom dagi len jawba akan ba nonglai nongsit ama state dagi tongan ba mafam jingum jilak payari January 3 dagi di UP ki mafum kodimak ta park sana nong haithagani aihe Maka tarakpa atopa pau madana Visakhapatnam da angang sibagi sang uwangkalakpada Biswa Bhusan Harisandan na nungnang pafangdokre. Andhra Pradesh ki Governor Biswa Bhusan Harisandan na Visakhapatnam district manung chenalaiba Peda Bayalu Mandal area ki Patharu da Kota Khungangda angang sibagi masing mipainingai oina yangalakliba adugidamak nungnang pafangdokre. Maki special chief secretary oina lairiba RP Sisodia ki mafamda State adugi tribal welfare ki secretary dagi issue aduga mari lainana akopa report lauruk naraba government khangan ke Madugi makha tarakpo in state adugi tribal welfare ki director dagi fangpa detail report ama tribal welfare ki secretary aduna governor ki office da forward tarokre hariba report adugi matungina hokiba kumsing lisingani taragani pan ki me thadage ngasi pawuda khungang aduda angang taraga mari siki madugi manung deni pande hokiba thama pan ki manung da leikidabani aige Angang sing adu ostanda normal when the folk hibaga loina arumbasu normal when the folk laba matung da leikidaba ngaktani makhoi apokbi mama singi aksangi phibam di fana leiri aibo wafum su palake Agang sing sikhiba adugi matangda yamna kumna investigation chatharubada makhoi na sikhibagi maru iba maramdi mama sing aduda calcium wat padagini aduga toti pipe mot padagi asengba sing thakpa phangda badagini aire arubeda content sing asiki maru iba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi Yang biri bapuna mapathaga sari channel asana tomda kadrabadi subscribe tawi tribus na subscribe tawi ramoloina like and share tawu suka biguna tambakpo amokhana thaga sari